ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯉꯝꯂꯨꯗꯕꯅ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯗꯒꯤ ꯋꯥꯔꯤ ꯊꯥꯒꯠꯄ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯍꯥꯟꯅꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯧꯁꯤꯅ ꯃꯣꯏꯅꯨꯅ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯣꯟꯕ꯫ ꯈꯅꯥꯎꯒꯤ ꯑꯣꯏꯕ ꯑꯅꯥꯕ ꯂꯩꯕꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯍꯧꯁꯤꯅ ꯃꯣꯏꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯧꯁꯤꯅ ꯃꯣꯏꯅꯨ ꯑꯁꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯁꯤꯅ ꯃꯆꯥꯒ ꯂꯩꯃꯤꯟꯅꯅꯕ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯃ ꯊꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯁꯤ ꯊꯕꯛ ꯁꯨꯅꯤꯡꯗꯦ, ꯑꯍꯥꯎꯕ ꯆꯥꯅꯤꯡꯏ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯇꯨꯝꯕ ꯆꯥꯕ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯣꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯄꯥꯅ ꯄꯥꯝ ꯌꯥꯟꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯒ ꯃꯈꯣꯏꯕꯨ ꯊꯥꯛꯄ ꯑꯁꯤꯗ ꯍꯧꯁꯤꯅ ꯃꯣꯏꯅꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯧꯁꯤꯅ ꯃꯣꯏꯅꯨꯅ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯄꯟꯊꯧ, ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯛꯄ ꯑꯁꯤ ꯅꯃꯣꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯄꯟꯊꯧꯒꯤ ꯇꯨꯡ ꯏꯜꯂꯒ ꯄꯥꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯄꯟꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ"꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥ ꯇꯥꯔꯒ ꯃꯄꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃ, ꯅꯪꯅ ꯀꯔꯤꯒꯤ ꯏꯄꯥꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯗꯒꯦꯅꯦ? ꯋꯥꯒꯅꯤ꯫ ꯅꯪ ꯅꯨꯄꯥ ꯅꯠꯇꯦ, ꯅꯨꯄꯤꯅꯤ꯫ ꯅꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯨꯝꯗ ꯑꯁꯨꯝ ꯂꯩꯌꯨ꯫ ꯏꯄꯥꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯅꯅꯤꯡ ꯊꯨꯡꯗꯕ ꯌꯥꯎꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯃꯄꯥꯅ ꯈꯨꯝꯂꯛꯄ ꯑꯁꯤꯗ ꯍꯧꯁꯤꯅ ꯃꯣꯏꯅꯨꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯛꯏ, "ꯄꯟꯊꯧ, ꯅꯃꯣꯝ ꯋꯥꯔꯣꯏꯌꯦ꯫ ꯄꯟꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯀꯔꯤꯒꯤ ꯋꯥꯒꯗꯒꯦ? ꯅꯃꯣꯝꯅ ꯑꯉꯝꯕ ꯊꯕꯛ ꯑꯗꯨ ꯁꯨꯖꯒꯦ"꯫ ꯃꯄꯥꯅ ꯈꯥꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯁꯤꯅ ꯃꯣꯏꯅꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯄꯥꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯍꯧꯁꯤꯅ ꯃꯣꯏꯅꯨ ꯑꯁꯤꯅ ꯃꯄꯥꯒꯤ ꯄꯥꯝꯗ ꯊꯕꯛ ꯁꯨꯔꯨꯔꯒ ꯃꯗꯨꯗꯒꯤ ꯄꯨꯕ ꯌꯥꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯣꯛꯊꯣꯡ ꯑꯃ ꯄꯨꯔꯛꯂꯒ ꯃꯌꯨꯝꯗ ꯐꯧ ꯆꯦꯡ ꯁꯨꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛꯂꯒ ꯃꯄꯥ ꯑꯃꯁꯨꯡ ꯃꯃꯥ ꯑꯇꯣꯟꯕꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯄꯥ ꯑꯁꯤꯅꯗꯤ ꯃꯃꯥ ꯃꯆꯥ ꯇꯧꯃꯤꯟꯅꯔꯤꯕꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯍꯧꯁꯤꯅ ꯃꯣꯏꯅꯨꯅꯁꯨ ꯃꯃꯥ ꯑꯇꯣꯟꯕꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯄꯥꯗ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯍꯧꯁꯤꯅ ꯃꯣꯏꯅꯨ ꯑꯁꯤ ꯄꯥꯝꯗ ꯊꯕꯛ ꯁꯨꯕꯗꯒꯤ ꯈꯔ ꯊꯦꯡꯇꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯗꯤ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯁꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯍꯧꯁꯤꯅ ꯃꯣꯏꯅꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯧꯁꯤꯅ ꯃꯣꯏꯅꯨꯁꯨ ꯆꯥꯛ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯀꯜꯂꯞ ꯊꯥꯡꯗꯨꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥ ꯑꯇꯣꯟꯕꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯧꯁꯤꯅ ꯃꯣꯏꯅꯨ, ꯅꯪ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯆꯥꯛ ꯂꯥꯝꯂꯝꯂꯒꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯆꯥꯛ ꯊꯨꯅ ꯊꯣꯡꯅꯕ ꯇꯧ꯫ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤꯀꯣ"꯫ ꯍꯧꯁꯤꯅ ꯃꯣꯏꯅꯨꯅ ꯃꯃꯥ ꯑꯇꯣꯟꯕꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯤꯗꯨꯅ ꯃꯀꯣꯛꯇꯒꯤ ꯀꯣꯛꯊꯣꯡ ꯑꯗꯨ ꯄꯣꯞ ꯊꯥꯗꯗꯨꯅ ꯐꯧ ꯆꯦꯡ ꯁꯨꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯃꯃꯥ ꯑꯇꯣꯟꯕꯤꯅ ꯍꯥꯟꯅ ꯆꯥꯛ ꯊꯤꯔꯒ ꯄꯤꯖꯔꯦ꯫ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯁꯤꯅ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯍꯦꯛ ꯆꯥꯕꯒ ꯍꯥꯏꯔꯛꯏ, "ꯑꯁꯨꯛ ꯍꯥꯎꯇꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯆꯥꯕ ꯍꯧꯅꯕꯒꯦ? ꯅꯪꯕꯨ ꯀꯃꯥꯏꯅ ꯊꯣꯡꯒꯦ? ꯃꯁꯤꯗꯤ ꯅꯃꯥ ꯑꯁꯤꯕꯗ ꯄꯤꯖꯧ"꯫ ꯑꯁꯨꯝ ꯇꯧꯅ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯁꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯎꯇꯦ ꯍꯥꯏꯕꯒꯤ
ꯍꯧꯁꯤꯅ ꯃꯣꯏꯅꯨꯒꯤ ꯃꯃꯥꯏꯗ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯖꯣꯔꯣ ꯂꯥꯎꯅ ꯍꯩꯖꯤꯟꯕꯤꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯧꯁꯤꯅ ꯃꯣꯏꯅꯨ ꯑꯁꯤꯁꯨ ꯈꯔꯒ ꯋꯥꯕꯅꯦ, ꯆꯥꯛꯀ ꯂꯥꯝꯕꯅꯦ, ꯁꯥꯎꯅꯤꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ ꯏꯃꯥ, ꯑꯩꯁꯨ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯋꯥꯅ ꯍꯜꯂꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯑꯗꯨꯗ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯐꯧ ꯆꯦꯡ ꯁꯨꯗꯨꯅ ꯊꯣꯡ ꯊꯥꯛꯅꯕ ꯍꯣꯠꯅꯔꯤꯗꯅ ꯃꯗꯨꯗ ꯑꯃꯨꯛ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯍꯥꯏꯗꯨꯅ ꯁꯤꯈ꯭ꯔꯕ ꯏꯃꯥꯕꯨ ꯄꯟꯗꯨꯅ ꯆꯩꯕꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯦꯗ ꯅꯪꯁꯦ"꯫ ꯍꯧꯁꯤꯅ ꯃꯣꯏꯅꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯄ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯆꯤꯟꯊꯛꯇ ꯑꯔꯪꯅꯅ ꯈꯨꯝꯗꯨꯅ ꯐꯩ ꯐꯠꯇꯦꯒ ꯍꯥꯏꯕ ꯁꯥꯔꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯇꯣꯟꯕꯤꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯈꯥꯕꯩ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯦ꯫ ꯃꯗꯨꯗ ꯍꯧꯁꯤꯅ ꯃꯣꯏꯅꯨꯒꯤ ꯃꯀꯣꯛ ꯀꯥꯏꯕꯗꯒꯤ ꯏꯅ ꯑꯣꯔꯣ ꯑꯣꯔꯣ ꯆꯦꯟꯊꯗꯨꯅ ꯂꯩꯕꯥꯛꯇ ꯇꯨꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯧꯁꯤꯅ ꯃꯣꯏꯅꯨꯅ ꯃꯃꯥ ꯑꯇꯣꯟꯕꯤ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯏꯃꯥꯅ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯕꯤꯗꯦ꯫ ꯏꯃꯥꯒꯤ ꯏꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏ꯫ ꯏꯃꯥ ꯑꯗꯨ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯝꯂꯣꯏ꯫ ꯏꯃꯥꯅ ꯄꯣꯛꯄ ꯅꯠꯇꯕꯅꯤꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯦ꯫ ꯑꯗꯨꯅ ꯑꯩ ꯑꯁꯨꯛ ꯋꯥꯅ ꯂꯩꯒꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯆꯤꯡꯅꯨꯡꯒꯤ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯣꯟꯗꯨꯅ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯅꯔꯛ ꯃꯣꯡꯁꯣꯡꯗ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯇꯣꯡꯂꯒ ꯅꯤꯡ ꯅꯤꯡ ꯈꯣꯡꯗꯨꯅ ꯏꯅꯤꯡꯇꯝꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯖꯔꯨꯔꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯧꯁꯤꯅ ꯃꯣꯏꯅꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯕ ꯃꯄꯨꯕꯨ ꯅꯤꯡꯖꯔꯛꯂꯦ꯫ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯗ ꯇꯦꯡꯕꯥꯡ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯃꯄꯨꯅ ꯍꯧꯁꯤꯅ ꯃꯣꯏꯅꯨꯒꯤ ꯑꯋꯥꯕ ꯑꯁꯤ ꯌꯦꯡꯕꯗ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯅ ꯅꯤꯡꯂꯤꯕ ꯑꯁꯤ ꯊꯨꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯈꯨꯗꯛꯇ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯣꯜꯍꯟꯗꯨꯅ ꯅꯤꯡ ꯅꯤꯡ ꯈꯣꯡꯗꯨꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯐꯩꯔꯤꯕ ꯄꯣꯂꯥꯡꯈꯣꯛ ꯃꯇꯣꯟꯗ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯁꯤꯅ ꯃꯣꯏꯅꯨꯒꯤ ꯃꯄꯥꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯟꯕ ꯃꯄꯨꯅ ꯍꯧꯁꯤꯅ ꯃꯣꯏꯅꯨ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯃꯣꯝꯗꯤ ꯏꯃꯥ ꯄꯣꯛꯇꯕꯤꯅ ꯆꯥꯛꯈꯨꯝꯒꯤ ꯈꯥꯕꯩꯅ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯊꯥꯗꯨꯅ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯣꯟꯗꯨꯅ ꯄꯟꯊꯧꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯄꯣꯂꯥꯡꯈꯣꯛ ꯃꯇꯣꯟꯗ ꯇꯣꯡꯗꯨꯅ ꯂꯩꯔꯦ"꯫ ꯇꯥꯏꯕꯪꯄꯥꯟꯕ ꯃꯄꯨꯅ ꯍꯧꯁꯤꯅ ꯃꯣꯏꯅꯨ ꯁꯥꯗꯨꯅ ꯍꯧꯁꯤꯅ ꯃꯣꯏꯅꯨꯒꯤ ꯃꯄꯥꯒꯤ ꯃꯪꯂꯥꯟꯗ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯇꯥꯕ ꯂꯣꯏꯕꯒ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯆꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯂꯦ꯫ ꯃꯆꯥꯗꯤ ꯂꯥꯛꯂꯝꯗ꯭ꯔꯕ ꯑꯗꯨꯗ ꯃꯃꯪ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯌꯨꯝꯒꯤ ꯀꯔꯤ ꯊꯣꯛꯂꯝꯒꯗꯒꯦ ꯈꯟꯅ ꯈꯟꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯃ ꯄꯨꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯥꯛꯈꯨꯝ ꯃꯥꯡꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯆꯦꯟꯊꯔꯒ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯒꯤ ꯃꯪꯗ ꯍꯥꯏꯔꯝꯕꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯏꯆꯥ ꯂꯩꯇ꯭ꯔꯕꯗꯤ ꯏꯄꯥ ꯂꯩꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯏꯄꯥꯕꯨꯁꯨ ꯅꯪꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯄꯥ ꯏꯆꯥ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯏꯄꯥꯕꯨ ꯉꯥꯏꯔꯝꯃꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯍꯧꯁꯤꯅ ꯃꯣꯏꯅꯨꯅ ꯑꯣꯟꯕ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯁꯤꯅ ꯄꯣꯂꯥꯡꯈꯣꯛ ꯃꯇꯣꯟꯗꯒꯤ ꯄꯥꯏꯔꯛꯂꯒ ꯃꯄꯥꯒꯤ ꯃꯔꯤꯡꯕꯥꯟꯗ ꯇꯣꯡꯂꯔꯦ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯃꯣꯝꯗꯤ ꯏꯃꯥ ꯄꯣꯛꯇꯕꯤꯅ ꯆꯥꯛꯈꯨꯝꯒꯤ ꯈꯥꯕꯩꯅ ꯂꯋꯥꯏ ꯂꯦꯟꯐꯨꯗ ꯊꯥꯕꯗꯒꯤ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯣꯜꯂꯦ꯫ ꯑꯗꯨꯅ ꯄꯟꯊꯧꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏꯌꯦ꯫ ꯄꯟꯊꯧꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏꯔꯝꯗ꯭ꯔꯦ꯫ ꯅꯃꯣꯝꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯄꯟꯊꯧ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯅꯔꯛ ꯃꯣꯡꯁꯣꯡꯗ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯅꯤꯡ ꯅꯤꯡ ꯈꯣꯡꯂꯛꯂꯕꯗꯤ ꯅꯃꯣꯝ ꯂꯥꯛꯂꯤ ꯍꯥꯏꯅ ꯈꯪꯕꯤꯌꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ꯫ ꯍꯧꯁꯤꯅ ꯃꯣꯏꯅꯨꯒꯤ ꯃꯄꯥꯅ ꯃꯆꯥꯕꯨ ꯈꯥꯝꯕ ꯌꯥꯗꯕꯅꯤꯅ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛꯀ ꯂꯣꯏꯅꯅ
ꯃꯆꯥꯅ ꯄꯥꯏꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯍꯧꯁꯤꯅ ꯃꯣꯏꯅꯨꯒꯤ ꯃꯄꯥ ꯑꯁꯤꯅ ꯃꯆꯥꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯕ ꯂꯣꯏꯔꯝꯂꯒ ꯍꯧꯁꯤꯅ ꯃꯣꯏꯅꯨꯒꯤ ꯃꯄꯥ ꯑꯁꯤ ꯃꯆꯥꯒꯤ ꯃꯩꯆꯥꯛꯅ ꯆꯥꯗ ꯊꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯁꯤꯅ ꯃꯣꯏꯅꯨꯒꯤ ꯃꯄꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯁꯨ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯆꯠꯇꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯂꯦꯟꯈꯤ꯫ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕ ꯐꯠꯇꯕ ꯃꯤꯗꯤ ꯄꯣꯂꯣꯏꯗ ꯅꯨꯡꯉꯥꯏꯅ ꯈꯛ ꯂꯦꯟꯈꯤꯗꯦ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯑꯃꯃꯝꯇ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯇꯥꯅꯕꯒꯤꯗꯃꯛꯇ ꯄꯨꯜꯂꯁꯤ ꯑꯩꯈꯣꯏ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇ ꯇꯧꯕꯤꯔꯝꯃꯨ꯫